ꯏꯁꯥꯃꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯤꯅꯥꯀꯨꯃꯥꯔꯤ ꯗꯦꯕꯤ ꯁꯥꯏꯇꯣꯟꯗ ꯂꯩꯖꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯉꯥꯅꯨꯀꯣꯟ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯕꯣꯝ ꯑꯅꯤ ꯄꯣꯈꯥꯏꯈꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5:30ꯗꯒꯤꯅ 6 ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯕꯣꯝ ꯑꯅꯤ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯖꯔꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝꯁꯦ ꯍꯨꯞꯄꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯐꯥꯏꯁꯤꯡꯁꯤꯗ ꯍꯪꯉꯦ ꯀꯔꯤꯅꯣ ꯃꯈꯣꯟꯗꯣ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯕꯣꯝꯕ꯭ꯂꯥꯅꯦꯅ ꯍꯥꯏꯌꯦ ꯕꯣꯝꯕ꯭ꯂꯥ ꯑꯣꯏꯔꯒ ꯀꯩꯒꯤꯅꯣ ꯁꯨꯛ ꯌꯥꯝ ꯍꯧꯔꯤꯁꯤꯕꯣ ꯌꯦꯡꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯌꯦꯡꯕ ꯌꯥꯔꯣꯏꯅꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯝꯗꯅ ꯆꯪꯉꯒ ꯑꯩꯈꯣꯏꯁꯦ ꯕꯣꯝꯕ꯭ꯂꯥ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯒꯅꯤꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨꯀꯥꯟꯁꯤꯗ ꯕꯣꯝꯗꯤ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯒꯤ ꯀꯨꯠꯂꯦꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯔꯨꯁꯤꯗ ꯁꯝꯅꯔꯒ ꯊꯥꯔꯝꯃꯒ ꯆꯦꯟꯈꯤꯕꯅꯦꯕ ꯆꯔꯨ ꯃꯩꯁꯤꯕꯨ ꯁꯥꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯌꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯂꯩꯔꯛ ꯃꯆꯥꯁꯤ ꯁꯤꯗ ꯆꯠꯂꯤꯉꯩꯁꯤꯗ ꯁꯥꯏꯗꯁꯤꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯈ꯭ꯔꯗꯕꯣꯏ ꯅꯤꯡꯉꯦꯕ ꯕꯣꯝ ꯑꯃꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯑꯃꯅꯤꯈꯛ ꯀꯥꯟꯅꯔꯒ ꯄꯪꯂꯥꯞ ꯂꯥꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯀꯥꯞ 15ꯗꯩꯅ 20 ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯉꯥꯛꯇꯅꯦꯕ ꯄꯣꯈꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯄꯣꯈꯥꯏꯈꯔꯦ ꯑꯗꯨꯒ ꯃꯤ ꯑꯅꯤ ꯁꯣꯛꯑꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯟꯇꯤ ꯂꯩꯔꯛꯑꯦꯅ ꯈꯜꯂꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯕꯣꯝ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯤꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13ꯇ ꯑꯃꯨꯛꯀ ꯇꯣꯔꯕꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯦꯕ ꯈꯣꯁꯤꯈꯥꯏꯔꯣꯝꯗ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯊꯣꯛꯑꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯚꯤꯖꯤꯠ ꯗꯠꯇꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯁꯤꯁꯤꯅ ꯃꯥꯁꯤꯅ ꯖꯁ ꯁꯦꯂꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯑꯣꯏꯕ ꯃꯥꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯃꯗ ꯂꯩꯕ ꯑꯗꯨꯒ ꯏꯔꯥꯡ ꯊꯣꯛꯍꯟꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯥꯒ ꯍꯟꯇꯛ ꯇꯧꯔꯤꯁꯦ ꯏꯔꯥꯡꯁꯦ 3ꯂꯛ ꯁꯨꯕꯅꯦꯕ ꯊꯣꯛꯏꯁꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯦ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯃꯤ ꯃꯔꯛꯇ ꯑꯗꯣ ꯃꯥꯗꯣ ꯀꯣꯛ ꯃꯦꯟꯇꯦꯜꯂꯤ ꯈꯤꯇꯪ ꯕꯦꯔꯥ ꯂꯩꯇꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯄꯣꯠ ꯐꯠꯇꯕ ꯄꯥꯏꯔꯒ ꯆꯪꯉꯛꯑꯃꯁꯨ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯅꯨꯄꯤꯁꯤꯅ ꯆꯪꯉꯛꯑꯝꯃꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯃꯨꯛ ꯁꯤꯕꯥꯏ ꯑꯃꯅ ꯅꯦꯛꯑꯒ ꯄꯣꯔꯛꯑꯒ ꯊꯧꯖꯤꯜꯍꯟꯕꯤꯔꯦ ꯈꯪꯗꯕ ꯑꯃ ꯃꯤ ꯈꯪꯗꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯑꯗꯒꯤꯗꯤ ꯀꯨꯀꯤ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯦ ꯈꯨꯗꯛꯇꯨꯗ ꯀꯨꯀꯤ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣꯅ ꯁꯤꯕꯥꯏꯁꯤꯡꯁꯤꯗ ꯍꯪꯉꯦ ꯑꯗꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯅꯪ ꯂꯣꯠꯂꯣꯅ ꯍꯥꯏꯌꯦꯅ ꯃꯥꯁꯦ ꯂꯣꯠꯂꯦ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯑꯗꯨꯒ ꯂꯣꯠꯂꯤꯕ ꯀꯥꯁꯦ ꯁꯤꯐꯥꯏ ꯑꯃꯐꯥꯎ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕ ꯑꯗꯒꯤ ꯃꯥꯁꯦ ꯂꯕꯨꯛ ꯁꯝꯃꯒ ꯆꯦꯜꯂꯛꯑꯒ ꯍꯤꯡꯈꯤꯕꯅꯦꯕ ꯃꯩꯇꯩ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀ ꯑꯗꯨꯒꯤ ꯁꯦꯝ ꯑꯣꯐꯤꯁꯔꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯚꯤꯖꯤꯠ ꯗꯠꯇꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ CRPꯅꯤ ꯃꯣꯏꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯚꯤꯖꯤꯠ ꯗꯠꯇꯁꯦ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯊꯣꯛꯏꯕ ꯘꯇꯅꯥꯁꯦ ꯌꯥꯝꯃꯦ ꯃꯥꯁꯦ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯦ ꯒꯣꯚꯔꯅꯔꯗ ꯊꯝꯖꯔꯦ DC ꯗ ꯊꯝꯖꯔꯦ ꯃꯥꯁꯦ ꯂꯧꯊꯣꯛꯄꯤꯔꯣ ꯃꯍꯨꯠ ꯁꯤꯟꯕꯤꯔꯣ ꯑꯗꯨꯒ IRB ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯁꯤ ꯊꯣꯡ ꯂꯩꯔꯤꯕꯁꯤꯗ ꯋꯥꯡꯃꯗ IRB ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯛꯑꯒ IRBꯁꯦ ꯃꯁꯤꯡ ꯍꯦꯟꯀꯠꯍꯜꯂꯒ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏ ꯇꯧꯖꯔꯦ SPꯁꯨ ꯎꯅꯖꯔꯦ ꯑꯗꯨꯃꯥꯏꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯊꯨꯕꯗ ꯑꯣꯟꯊꯣꯛꯄꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯉꯥꯏꯅꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯤꯔꯛꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯃꯤꯠꯅ ꯎꯕꯗ 2 ꯑꯗꯨꯒ ꯄꯨꯡ 5:30ꯗꯒꯤꯅ ꯃꯣꯏꯅ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯁꯣꯏꯉꯥꯝꯗꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯈꯛ 1 ꯗꯦ ꯍꯥꯏꯖꯜꯂꯨꯕ ꯀꯥꯟꯗ ꯀꯨꯀꯤ 2 ꯊꯦꯡꯅꯔꯒ ꯃꯥꯒꯤ ꯑꯣꯇꯣ ꯂꯧꯈꯔꯦ ꯀꯨꯀꯤꯁꯤꯅ ꯐꯣꯟ ꯃꯨꯟꯈꯔꯦ ꯁꯤꯐꯥꯏꯅ ꯁꯤꯡꯉꯦ ꯑꯗꯒꯤ ꯃꯩꯇꯩꯗꯤ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯔꯦ ꯁꯤ ꯃꯃꯥꯡ ꯂꯥꯟ ꯈꯔ ꯅꯦꯝꯊꯔꯛꯑꯒꯅꯦꯕ ꯊꯣꯛꯈ꯭ꯔꯤꯁꯦ ꯑꯗꯒꯤ ꯑꯗꯨꯏ ꯃꯇꯨꯡ ꯀꯨꯀꯤꯁꯦ ꯅꯛꯑꯦ ꯁꯤꯗꯒꯤ ꯈꯔꯗꯅꯦ ꯆꯈꯠꯂꯒ ꯂꯩꯔꯤꯁꯦ ꯀꯨꯀꯤ ꯂꯩꯌꯦꯕ ꯂꯥꯛꯄ ꯌꯥꯝ ꯂꯥꯏꯌꯦꯕ ꯃꯣꯏ ꯑꯗꯒꯤ ꯆꯤꯡꯁꯨ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯆꯤꯡꯁꯤꯗ ꯑꯗꯨꯝ ꯃꯣꯏ ꯂꯩ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯗꯤꯀꯣ ꯀꯨꯀꯤꯅꯅꯦ ꯆꯤꯡꯅꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ PR ꯃꯌꯥꯝꯁꯨ ꯍꯥꯏꯅꯩꯗꯅ PR ꯁꯥꯗꯣꯛꯅꯕ ꯁꯤꯐꯥꯏꯁꯤꯡꯅ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯐꯦꯠꯁꯨ ꯂꯩꯅ ꯑꯗꯨ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨ ꯕꯣꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯣꯈꯥꯏꯔꯝꯕꯁꯤꯗꯤ ꯀꯨꯀꯤꯅꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯄ꯭ꯔꯨꯞ ꯂꯩꯔꯝꯃꯤꯕꯁꯦ ꯆꯔꯨꯁꯦ ꯁꯝꯅꯔꯒ ꯃꯣꯏꯅ ꯆꯔꯨ ꯃꯇꯣꯟꯁꯤꯗ ꯃꯩ ꯊꯥꯖꯤꯜꯂꯝꯃꯒ ꯃꯣꯏꯅ ꯆꯦꯟꯈ꯭ꯔꯒ ꯑꯁ꯭ꯋꯥꯏ ꯌꯧꯔꯒ ꯄꯣꯈꯥꯏꯔꯛꯅꯕꯒꯤ ꯄ꯭ꯂꯥꯟꯗ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯂꯩꯔꯤꯉꯩꯁꯤꯗ ꯄꯣꯈꯥꯏꯔꯛꯄꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯀꯤꯔꯤ ꯑꯗꯨꯃꯥꯏꯅ ꯁꯤꯐꯥꯏꯁꯤꯡꯁꯤ ꯀꯤꯐꯝ ꯊꯣꯛꯑꯦꯕ ꯃꯣꯏ ꯀꯩꯝ ꯀꯤꯗꯦ ꯇꯦꯟꯁꯟ ꯀꯩꯝ ꯂꯩꯇꯦꯕ ꯁꯤ ꯀꯩꯒꯤꯅꯣꯅ ꯍꯪꯅꯤꯡꯉꯦ ꯃꯣꯏ ꯇꯦꯟꯁꯟ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯀꯤꯖꯗꯅ ꯆꯦꯜꯂꯦ ꯑꯗꯣ ꯃꯣꯏꯅ ꯇꯦꯟꯁꯟ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯃꯗꯤ ꯊꯝꯅꯤꯡꯉꯦ